Maruiba Pau. Imphal Dimapur Lambida Southern Angami Public Organization Sapona Chathariba Bandi Mayokta All Assam Manipuri Youth Association Amyana Hokiba Ahing Nongyaidagi Assam Nagaland Highway 39 Paringda Counter Ban Chathaba Hokre. Amasung Manipur gi oina ahum suba Bisal Mega Market Store ngasi Indo Myanmar Road Kapching Lamkai Manakta Kapching gi ex MLA Yangkom Surchandra na hangnabi matung ina hangdokre. Krumjari Hauzik pau sadok na pizari Manipur gi lifeline oriba Imphal Dimapur Lambida Southern Angami Public Organization Sapona Chathariba Bangi Mayokta All Assam Manipuri Youth Association Amyana Hokiba Ahing Nongyaidagi Assam Nagaland Highway 39 Paringda Counter Ban Chathaba Hokre. Thohan Ningdaba Thogdok Thukpagi Pau Laite Southern Angami Public Organization Sapona Imphal Dimapur Highway da Matam Kaktaba Ban Kauduna Micham Praja Singh Wahaliba Asigi Mayokta All Assam Manipuri Youth Association Amya Assam Nagaland Highway number 39 da Matam Kaktana Counter Ban Asi Kaukibani. Amyana Nagaland gi organization Sapoda Ban Asi Hangdokna ba Haizabada Tabiraktabadagi Counter Ban Asi Khongthang Asi Lokhatpadi Haina Amyana Hairi. Thokliba crisis Asi Loishinbagi Mahuta Nagaland Laingak na Tumina Laisali Haina Su Amyana Maral City. Highway blockade Tawzaba Haibasi Mioiba Samaj ki Mayokta Ikaiba Pibani Haina Logdaba Ngamde Haina Su Lup Asina Fongdokladuna Sapona Chathariba Ban Asina Miyamda Asuki Matik Awaba Pire Hairi. Sapona Ban Hangdoktuba Fauba Counter Ban Asi Hangdokloi Haina Amyana Cherol Amada Hairi. Panbaya Badi Sapona Manipur Laingakta Juko Belida Thamliba Police Outpost Amasung Atai Samgat Sagatliba Sing Lokthok Naba Haibada Yade Haiduna Haukiba March School Humdoidagi Imphal Dimapur Highway da Ban Kaukibani. Southern Angami Public Organization Sapogi Bangi Khongthang Asi All Assam Manipuri Students Union Amsuna Akanba Mawong da Yaning Daba Fongdorakli. Nagaland Laingak Asi Masagi Lamdam gi Miyoi Sing na anti-social oiba thabak chathaduna thangnaba state ta akaiba piriba asi thingbangam dre maram asina afaba Laingak haibadu oidre haina Amsuna thadorakba cherol amana hairi. Nagaland gi CSO Singna Manipur Fauba National Highway da Toina Kauriba Economic Blockade Amadi Ban Amasung Manipur gi truck driver Singna Highway Asida Mayok Nariba Miyot Minay Asi Anauba Nate Tongan Mapau gi Likun gi Matung Ina Manipur Laingak na Manipur gi Police Personnel Sing Masagi Maramda deploy Tawzabada Sapona Manipur gi Police Departments Personnel Sing Boot Lokthok Naba Matamda Kaktana National Highway 2 the blockade Kaukibani National Highway 2 Asi Manipur Praja Singi Thingnabagi Changdraba Yadraba Hingnabagi Changdraba Yadraba Potlam Sing Pusilakpam Oriba Lambi Amani Amsuna Nagaland Laingak na Democratic Oiba Mawongda Mioibagi Minungsi Yengduna Thokliba Charang Naba Asi Yasinaba Ama Puraknaba Hotnaduna Matungda Asigumba Khongthang Asi Lokhatanaba Kudakta Action Lokhatnaba Appeal Tauri Lojana Kanagumba Ban Asi Atuba Matamda Hangdoktrabadi Masigi Matakta Makhal Kayagi Khongthang Lokhatlagani Haina Yunan Hairi Masida Thurakpa Apapatagi Daita Nagaland Laingak Amadi Sapona Pugadabani Hairi Manipur gi oina ahum suba Bisal Mega Market Store ngasi Indo Myanmar Road Kapching Lamkai Manakta Kapching gi ex MLA Yangkom Surchandra na hongnabi matung ina Maira Chuduna Hangdokre Store asi hangdokpagi mari lainana Y Surchandra na India gi marketing da maming lairaba Bisal Mega Mart asi hangnaba matam kuinadagi asa tawduna lakpa asi ngasi Bisal Mega Market chamanga suba store Kapching Lamkai da hangduna Nongmada Changraba Yadraba Potlam Sing Asi Ahong Mamalda Fanghanba Ngamlagani Loinana Mart Asi Kapching Tangnopal Chandel Amadi Thobal District Center Oibata Natana Highway da Laiba Maramna Myanmar gi Tamudagi Fawba Laktuna Pochai Laiba Yabagi Kudong Chaba Laigani Haina Fongdoke Miyam na Delhi da Laiba Sorojini Market ta Hong na Fangani Hariba Potlam Sing Aduga Chak Manaba Mamalda Mart Asida Fanglagani Amasung Store Asi Hangdok pa Haibasi Laibak Yam na Fabani Haina Mahak na Makata na Fongdoke Loinana Dukan Machasing na Su Makhal Su na Fangba Store Asidagi Lairaga Yuan Bada Profit Fangani Amasung Masina Kakchingi Oina Chawkhat Pada Mathel Ama Hapchilakbani Haike
international company si yan sokol ba si shopping mall si yan pasadal pa mangol ko wala suno ay short Lamdam asigi IEB Dr. Susma Sharma Guru Mayumda Royal International Prize for Writing and Literature gi Royal International Poetry Prize Englishing ani kun mathoi kuchinakre Delhi gi Press Club of India da hokhiba tang kun tarukta pangthokpa award glittering ceremony da Dr. Susma da mana asi kuchinakibani mana asida citation amasung kudolpot su yauri hairi Ministry of Defense na laibak asigi tungan mafam kun mathoi da anauba Sainik School kun mathoi lingna ba approve tawkre chahi asigi academic year dagi hawgadaba thawrang ase NGO sing private school sing amadi state government ga kutsam naraga paikhat kadabani hairi school sing asi government na laibak asigi mafam kaya da partnership mota anauba Sainik School chama lingkhatna bagi khongthang adugi saruk ama oina ahanba phase ki oina paikhat kadabani amasung hauzik lairiba Sainik School sing asidagi tongan ba masak ama oigani hairi Anauba Sainik School chama lingna bigi Prime Minister Narendra Modi gi mityeng asi National Education Policy NEP galoina na mahiroi singda magun laiba education pinabani masina mahiroi singna Armed Forces ta changna ba honabada hena faba career ama semgat pada khudong chagani hairi Singjamai SCG MLA Y Kemchan ngasi dagi RDNPR amasung mahut minister oina thabak paiba hokre Kemchan asi mamangi BJP na luchingba lengapta Manipur Legislative Assembly gi Speaker oina Fampukhi handak pangthokiba taranithoi suba Manipur Assembly mikhalda Singjamai AC dagi BJP tiketa mai paklakhibani Cycle hurangi honaramba nupa amang ngarang kakchinggi irum makha laikai gi miyoi singna fakre hairi faraba miyoi asi ireng bamdagi ni hairi apokpa amadi apokpagi mingna mutum amasung thabalai kawi hairi laikai gi miyoi singna wahang pahong tawbada mahak heroin sizinaba miyoi ni haiba khangmangamke matam kharagi mamangda mahangna tekcham tenthadagi garigi battery ani huran khit loinana kakchinggi irum khun makha laikai dagi mamangda nganu ani huran ki hairi Hauzik paugi maraktan natin ma-break ang maluminasi. Kita kapa, dressing tauba, blood sample loba, rice tube hapa, catheterization hapa, enema tawinaba, experience laidaba, nurse amati doctor thibada awaba thengnabirabadi, wabiraganu Medline Home Nursing Care Service Manipurna, kung mari chukna adom biyumda latuna, hida kapa, injection piba, dressing tauba, feeding tube hapa, catheter hapa amadi, makhal kya ge anabasing experience laidaba doctor amadi nursing latuna mating pangzari, akupa marol Medline की हेल्पलाइन नंबर 9205987988 अमुकसु 9205987988 ता कॉल तोगना तानबियु नत्रगा गूगल प्ले स्टोर की Medline ऐप डाउनलोड तोगना बुकिंग तोगि Makhataba pau pizari Swachh Bharat Abhiyan ki manungchana ngasi Assam Rifles None Battalion Headquarters 22 Sector Assam Rifles amasung Inspector General Assam Rifles iski mityang makhada Primary Health Center PHC Haukchong Village ta sit sengbagi drive amachathakre Haukchong Temporary Operating Base TO bigi troop singna kunja singda akoi babulu na nanat thamba loina fata haudi mapham janu hundoktuna manghan bana piri bakana basingi matangda takpi tambiki hairi Myanmar Army amasung Chin National Defense Force CNDF anigi marakta leptana kuthokna bada Myanmar gi Chin state ki miyoi kaya Mizoram da lanjenarakpa leptri hairi official oiba record amagi matung ina hauzik Mizoram da Myanmar macha lising kuntaruk chatruk humfu humdoi changjafam loduna lairi hairi Mizoram amasung Myanmar gi kilometer chamanga ga tara sangba border lai Mizoram gi border district taruk lai makhoi adudi Champhai Siaha Lwat Lai Sarchip Nantial amadi Satwal ni hairi National Socialist Council of Nagaland NSCN IM gi member oigani chingnaba singna kidnap tawkiba miyoi ama
ngarang Indian Army gi taranipan suba Garhwal Rifles Arunachal Pradesh amasung Assam Police ki apunba team amana kanba ngamkre hairi Miyoi adu NSCN IM gi minor member anina faduna pukhibani tungda changlang gi manung chanba namtok circle gi fangsum village ta operation chathabada miyoi adu rescue tawba ngamkhibani haina pau asina hairi team aduna kuchu khulai kaya marum su fagatpa ngamke aroi bada maroiba pau mohana Impal Dimapur Lambida Southern Angami Public Organization Sakona Chathariba Bangi Mayokta All Assam Manipuri Youth Association Amyana Hokiba Ahing Nongyai Assam Nagaland Highway 39 Parinda Counter Ban Chathaba Hokre Amasung Manipur gi oina ahum suba Visal Mega Market Store ngasi Indo-Myanmar Road Kapching Lamkhay Manakta Kapching gi ex MLA Yengkhom Surchandra na hongnabi matung ina hangdokre ngasigi oina di Pony TV na sandok jaba nungtil gi Manipuri pau matang asida losinjare mityeng tabiri basingbo amuka na kuramjari